ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗ ꯋꯥꯜꯇꯔꯅ ꯀꯝꯗꯧꯅ ꯄꯩꯁꯥ ꯄꯥꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯈꯣꯏ ꯑꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯦꯞꯅꯔꯨꯔꯦ ꯑꯗꯨꯕꯨ ꯀꯥꯔꯇꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯡ ꯑꯃꯗꯤ ꯋꯥꯜꯇꯔꯒꯤ ꯂꯥꯏꯐꯇ ꯑꯦꯇꯦꯝꯞ ꯇꯧꯔꯛꯄꯗꯒꯤ ꯑꯃꯨꯛ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔꯒꯤ ꯃꯔꯤ ꯈꯔ ꯐꯒꯠꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤꯒꯤ ꯃꯃꯥꯟꯅꯕ ꯀꯣꯟꯕꯣ ꯀꯅꯥꯅ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕ ꯖꯦꯁꯤꯅ ꯊꯤꯕ ꯍꯧꯔꯛꯈꯤ ꯃꯤꯍꯥꯠꯄ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯖꯦꯁꯤꯒꯤ ꯑꯅꯧꯕ ꯒꯔꯜꯐ꯭ꯔꯦꯟ ꯑꯦꯟꯗ꯭ꯔꯤꯌꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯒꯁꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯒꯦꯡ ꯀꯥꯡꯕꯨ ꯑꯃꯅ ꯑꯉꯥꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯟꯕꯣꯕꯨ ꯍꯥꯠꯈꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯈꯪꯂꯛꯄꯒ ꯖꯦꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯅꯕ ꯄ꯭ꯂꯥꯟ ꯁꯤꯟꯈꯤ ꯖꯦꯁꯤꯅ ꯀꯔꯤꯒꯨꯝꯕ ꯒꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯂꯨꯕ ꯊꯣꯛꯂꯕꯗꯤ ꯒꯁꯅ ꯖꯦꯁꯤꯕꯨ ꯃꯤꯍꯥꯠ ꯆꯥꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤ ꯋꯥꯜꯇꯔꯁꯨ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯖꯦꯁꯤꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯒꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯅꯤꯗꯣ ꯃꯥꯒꯤ ꯒꯥꯔꯤ ꯊꯣꯝꯗꯗꯨꯅ ꯍꯥꯠꯈꯤ ꯑꯁꯤꯒꯨꯝꯕ ꯋꯥꯜꯇꯔꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯁꯥꯎꯔꯕ ꯒꯁꯅ ꯋꯥꯜꯇꯔꯕꯨ ꯍꯥꯠꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔ ꯁꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯦꯠꯀꯤ ꯀꯔꯕꯥꯔ ꯑꯁꯤ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯋꯥꯜꯇꯔꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯒꯦꯜꯕꯨ ꯋꯥꯜꯇꯔꯒꯤ ꯃꯅꯥꯛꯇ ꯃꯦꯠ ꯁꯨꯡꯕ ꯇꯝꯅꯅꯕ ꯒꯁꯅ ꯊꯥꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯒꯦꯜꯕꯨ ꯍꯥꯠꯇꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗු ꯍꯟꯗꯛꯀꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯇꯥꯃꯤꯟꯅꯗꯨꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯕ꯭ꯔꯦꯀꯤꯡ ꯕꯦꯗꯀꯤ ꯏꯄꯤꯁꯣꯗ 36 ꯑꯍꯥꯟꯕ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯊꯕꯛ ꯍꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯂꯦꯕꯣꯔꯦꯇꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯊꯦꯠꯂꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯗꯨ ꯎꯕꯗ ꯋꯥꯜꯇꯔ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯋꯥꯜꯇꯔꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ ꯋꯥꯜꯇꯔ ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯒꯁꯀꯤ ꯃꯤꯠꯌꯦꯡ ꯋꯥꯡꯃꯗ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯒꯁꯅ ꯋꯥꯜꯇꯔꯒꯤ ꯃꯐꯝꯗ ꯊꯝꯂꯝꯕ ꯊꯥꯖꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯋꯥꯜꯇꯔꯒꯤ ꯃꯌꯨꯝ ꯚꯔꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯗꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯗꯣꯔꯕꯦꯜ ꯊꯤꯜꯂꯛꯄꯗꯒꯤ ꯋꯥꯜꯇꯔ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯊꯣꯡ ꯇꯞꯅ ꯍꯥꯡꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥꯏꯛꯅ ꯃꯉꯣꯟꯗ ꯐꯨꯔꯛꯄꯗꯒꯤ ꯃꯥꯒꯤ ꯄꯣꯝꯂꯤꯕ ꯃꯃꯥꯏ ꯑꯗꯨꯗꯤ ꯁ꯭ꯀꯥꯏꯂꯔꯗ ꯎꯍꯟꯗꯅꯕ ꯂꯣꯠꯂꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯩꯅ ꯀꯣꯜ ꯇꯧꯕꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯀꯥꯔ ꯋꯥꯁ ꯑꯃ ꯂꯩꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯑꯩ ꯍꯧꯖꯤꯛ ꯐꯤꯕꯝ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯁ꯭ꯀꯥꯏꯂꯔꯅ ꯋꯥꯜꯇꯔꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯤꯡꯅꯗꯨꯅ ꯋꯥꯜꯇꯔꯅ ꯂꯣꯠꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯋꯥꯜꯇꯔꯒꯤ ꯃꯃꯥꯏꯗ ꯀꯥꯏꯔꯤꯕ ꯄꯣꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯁ꯭ꯀꯥꯏꯂꯔ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯩꯗꯧꯔꯨꯔꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯋꯥꯜꯇꯔꯅ ꯋꯥ ꯂꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯇꯨꯁꯤꯟꯕꯗꯒꯤ ꯁꯣꯛꯄꯅꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯆꯤꯟ ꯊꯤꯗꯕꯤꯗ ꯑꯁꯦꯡꯕꯗꯣ ꯐꯖꯅ ꯍꯥꯏꯔꯛꯎ ꯋꯥꯜꯇꯔ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒ ꯅꯪꯅ ꯉꯁꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯈ꯭ꯔꯦ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ꯭ꯔꯥ ꯋꯥꯜꯇꯔ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ ꯃꯇꯧ ꯑꯁꯤꯗ ꯁ꯭ꯀꯥꯏꯂꯔꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯁ꯭ꯀꯥꯏꯂꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯑꯩꯒꯤ ꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯅꯪ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝꯗ ꯂꯩꯔꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ꯭ꯔꯥ ꯋꯥꯜꯇꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯀꯣ ꯃꯊꯥ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯅꯪꯅ ꯀꯗꯥꯏꯗꯒꯤꯅꯣ ꯀꯥꯔ ꯋꯥꯁ ꯂꯩꯕꯒꯤ ꯋꯥ ꯍꯥꯏꯔꯛꯏꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ ꯋꯥꯜꯇꯔꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯒ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯄꯥꯎ ꯂꯣꯏꯅ ꯄꯤꯔꯁꯤ ꯑꯗꯨꯒ ꯅꯪꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯣ ꯑꯗꯨꯒ ꯄꯨꯂꯤꯁꯇꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯧꯗꯨꯅ ꯏꯕꯥꯅꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯔꯁꯤ ꯋꯥꯜꯇꯔꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯀꯥꯏꯗꯩ ꯋꯥꯈꯜꯅꯣ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯑꯃꯗ ꯆꯠꯈꯤꯗꯧꯔꯦ ꯅꯪꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯔꯤꯗꯣ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯍꯥꯏꯕꯅꯤ ꯀꯗꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕꯅꯣ ꯁ꯭ꯀꯥꯏꯂꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯩꯗꯧꯔꯦ ꯅꯪꯒꯤ ꯅꯃꯥꯏꯗ ꯀꯥꯏꯔꯤꯕꯗꯨꯗꯤ ꯇꯨꯁꯤꯟꯕꯗꯒꯤ ꯀꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯅꯆꯤꯟ ꯊꯤꯗꯨꯅꯗꯤ ꯍꯥꯏꯔꯛꯀꯅꯨ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯅꯣꯡꯃ ꯑꯍꯤꯡ ꯍꯜꯂꯛꯇꯕꯒꯤꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯥꯏꯗ ꯗꯥꯛꯐꯝ ꯃꯆꯥ ꯑꯃ ꯇꯥꯕꯒꯤꯔꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯏꯔꯒꯦ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯈꯣꯏ ꯑꯅꯤ ꯌꯨ ꯊꯛꯃꯤꯟꯅꯩ ꯑꯩꯈꯣꯏ ꯑꯅꯤ ꯌꯨ ꯊꯛꯃꯤꯟꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯕꯥꯅꯤ ꯋꯥ ꯈꯔ ꯃꯔꯩ ꯌꯦꯠꯅꯈꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯀꯝꯗꯧꯅ ꯃꯈꯥ ꯆꯠꯊꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯒ ꯑꯩꯒ ꯃꯣꯠ ꯌꯥꯝꯅ ꯆꯥꯟꯅꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯕꯥꯅꯤ ꯋꯥ ꯉꯥꯡꯅꯔꯒ ꯁꯨꯝ ꯁꯥꯎꯒꯠꯅꯔꯛꯄꯗꯒꯤ ꯈꯨꯠ ꯌꯥꯎꯅꯔꯛꯈꯤꯕꯅꯤ ꯃꯁꯤꯗ ꯂꯣꯏꯔꯦ ꯋꯥ ꯍꯥꯏꯕꯕꯨ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯁ꯭ꯀꯥꯏꯂꯔꯅ ꯌꯥꯝ ꯊꯥꯖꯗꯅ ꯍꯥꯏꯔꯛꯏ ꯅꯪꯅꯕꯨ ꯌꯨ ꯊꯛꯐꯝꯗ ꯃꯤ ꯈꯠꯅꯩ ꯍꯥꯏꯕ ꯐꯔꯦ ꯅꯪꯅꯕꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯕꯗꯤ ꯑꯗꯣ ꯅꯃꯥꯏꯗꯣ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯑꯃ ꯑꯅꯤ ꯍꯥꯞꯄꯣ ꯄꯣꯝꯈꯠꯂꯤꯗꯣ ꯐꯅꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯂꯔꯅ ꯋꯥꯜꯇꯔꯗ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯥꯎ ꯍꯥꯏꯔꯛꯎꯀꯣ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯦꯔꯤꯗꯤ ꯃꯤꯒꯤ ꯌꯨꯝ ꯌꯣꯜꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯨꯝ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯥꯅ ꯑꯣꯏꯗꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯗꯨꯅ ꯌꯨꯝ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯦꯔꯤ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯦꯇꯦꯟꯁꯟ ꯁꯤꯀꯔꯅꯤ ꯍꯦꯡꯅ ꯃꯁꯥ ꯉꯝꯗꯗꯨꯅ ꯐꯃꯨꯡꯗ ꯂꯩꯈ꯭ꯔꯦ ꯃꯦꯔꯤꯅ ꯃꯇꯣꯝꯗ ꯏꯃꯨꯡꯗ ꯂꯩꯕꯗ ꯕꯣꯔꯤꯡ ꯆꯨꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯝꯃꯤ
ꯋꯥꯜꯇꯔꯅ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯖꯦꯁꯤꯗ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯧꯔꯤꯁꯤꯕꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯤ? ꯅꯪꯁꯨ ꯍꯥꯟꯅꯗꯒꯤ ꯍꯥꯏꯕꯗꯥꯏꯅꯦ ꯏꯕꯥꯅꯤꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯄꯥꯏ ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯁ꯭ꯄꯥꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯠꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯐꯣꯡꯅ ꯊꯝꯂꯦ, ꯏꯃꯤꯠ ꯃꯥꯡꯗ ꯂꯩꯔꯕꯅꯤ, ꯃꯁꯤꯗ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯔꯤꯕꯒꯦ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤ꯫ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯛꯄꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯖꯦꯁꯤ ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯔꯨꯕꯒ ꯂꯩꯕ꯭ꯔꯣ? ꯖꯦꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯂꯩꯇꯦ, ꯑꯗꯣ ꯅꯪꯒꯤ ꯅꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝꯗꯣ ꯅꯪꯉꯣꯟꯗꯗꯤ ꯌꯥꯝꯅ ꯄꯛꯆꯩ꯫ ꯑꯍꯥꯟꯕꯗ ꯑꯣꯏꯔꯝꯃꯤꯕ ꯅꯪꯒꯤ ꯐꯤꯚꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯐꯤꯚꯝ ꯑꯁꯤꯒ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯍꯦꯟꯅ ꯄꯛꯆꯩ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯖꯦꯁꯤ ꯆꯠꯈ꯭ꯔꯦ꯫ ꯖꯦꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯍꯥꯟꯅꯗꯤ ꯋꯥꯜꯇꯔ ꯏꯆꯝ ꯆꯝꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯂꯦꯝꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯜꯇꯔ ꯌꯥꯝꯅ ꯇꯝꯊꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯂꯩꯔꯦ꯫ ꯌꯥꯝꯅ ꯇꯝꯊꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯖꯦꯁꯤꯅ ꯋꯥꯜꯇꯔꯗ ꯄꯛꯆꯩ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯁꯣꯜ, ꯋꯥꯜꯇꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯜꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯒꯤ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡ ꯇꯧꯅꯕ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯃꯐꯝ ꯆꯥꯕ ꯑꯃ ꯂꯩꯔꯦ, ꯃꯁꯤ ꯑꯣꯏꯅ ꯂꯩꯔꯣ, ꯀꯥꯔ ꯋꯥꯁ ꯑꯗꯨ ꯂꯩꯔꯨꯔꯅꯨ꯫ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗꯤ ꯊꯥꯏꯂꯦꯟꯗꯒꯤ ꯂꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯒꯅꯤ, ꯑꯃꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏ ꯀꯅꯥꯝꯇꯗꯁꯨ ꯍꯥꯏꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯑꯗꯣ ꯅꯈꯣꯏꯒꯤ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯀꯅꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯁꯣꯜꯒꯤ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯣꯜ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯑꯝꯇ ꯂꯩꯔꯣꯏ꯫ ꯁ꯭ꯀꯥꯏꯂꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯁꯣꯜꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯂꯩꯒꯦ ꯍꯥꯏꯅ ꯆꯠꯂꯨꯕꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯀꯥꯔ ꯋꯥꯁꯀꯤ ꯃꯄꯨ ꯑꯗꯨꯅ? ꯅꯪꯅ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨꯁꯨ ꯑꯩ ꯇꯥꯔꯦ꯫ ꯀꯥꯔ ꯋꯥꯁ ꯑꯗꯨꯒꯤ ꯃꯄꯨꯅꯕꯨ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ? ꯃꯄꯨ ꯑꯗꯨꯅꯗꯤ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯌꯣꯜꯂꯔꯣꯏ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯣ ꯅꯉꯣꯟꯗ? ꯁꯣꯜꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯏꯪꯉ ꯉꯛꯏ, ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯀꯥꯔ ꯋꯥꯁ ꯑꯗꯨꯒꯤ ꯃꯃꯜ ꯀꯌꯥ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒꯦ? ꯑꯩꯅ ꯇꯥꯕꯗꯗꯤ ꯀꯔꯣꯔ 10ꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤꯗ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯀꯔꯣꯔ 10 ꯅꯠꯇꯦ, ꯍꯧꯖꯤꯛꯇꯤ ꯀꯔꯣꯔ 10 ꯌꯧꯈ꯭ꯔꯦ꯫ ꯁꯣꯜꯅ ꯅꯣꯛꯂꯗꯨꯅ ꯁ꯭ꯀꯥꯏꯂꯔꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯨꯔꯦ, ꯃꯄꯨꯗꯨꯅ ꯌꯣꯜꯂꯔꯣꯏ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯂꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ, ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥꯅ ꯌꯣꯟꯅꯤꯡꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯀꯥꯔ ꯋꯥꯁ ꯑꯗꯨꯒꯤ ꯃꯄꯨꯒꯤ ꯃꯃꯤꯡ ꯋꯥꯂꯣꯋꯤꯁ ꯀꯧꯏ꯫ ꯁ꯭ꯀꯥꯏꯂꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯋꯥꯂꯣꯋꯤꯁꯀꯤ ꯃꯐꯝꯗ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯌꯣꯟꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯇꯕꯒꯤꯅꯤ, ꯃꯔꯝ ꯑꯗꯨꯅ ꯋꯥꯂꯣꯋꯤꯁꯇ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯌꯣꯟꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ꯫ ꯁ꯭ꯀꯥꯏꯂꯔꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯁꯣꯜꯅ ꯍꯥꯏꯔꯛꯏ, ꯀꯥꯔ ꯋꯥꯁ ꯑꯗꯨ ꯌꯣꯟꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯤ ꯙꯝꯀꯥ ꯇꯧꯔꯒ ꯀꯤꯍꯜꯍꯜꯂꯒ ꯌꯣꯟꯊꯣꯛꯍꯟꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯁ꯭ꯀꯥꯏꯂꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯨꯝꯕꯃꯛꯇꯤ ꯅꯠꯇꯦ, ꯁꯨꯝ ꯃꯥꯅ ꯄꯥꯝꯃꯛꯇꯕ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯄꯥꯝꯃꯛꯇꯅꯕꯒꯤ ꯃꯔꯝ ꯑꯃ ꯍꯥꯏꯕꯅꯤ꯫ ꯌꯣꯟꯊꯣꯛꯅꯤꯡꯕꯒꯤ ꯃꯔꯝ, ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯑꯍꯣꯡꯕ ꯂꯥꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯍꯥꯏꯕꯅꯤ꯫ ꯏꯁꯝ ꯁꯝꯅ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯤꯕꯗꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯒꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯣꯛꯂꯕꯗꯤ ꯋꯥꯂꯣꯋꯤꯁꯅ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯀꯣꯟꯗꯨꯅ ꯊꯝꯕ ꯄꯥꯝꯂꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯌꯣꯟꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯁꯣꯏꯗꯅ ꯐꯥꯎꯔꯛꯀꯅꯤ꯫ ꯃꯗꯨ ꯐꯥꯎꯔꯛꯅꯕ ꯃꯔꯝꯗꯨꯅꯤ ꯁ꯭ꯀꯥꯏꯂꯔꯅ ꯊꯤꯁꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯁꯣꯜꯁꯨ ꯈꯪꯂꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯁꯣꯜꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯊꯕꯛ ꯇꯧꯕ ꯑꯃ ꯂꯩ, ꯃꯥ ꯍꯌꯦꯡ ꯍꯦꯛꯇ ꯊꯥꯖꯤꯟꯒꯦ ꯀꯥꯔ ꯋꯥꯁ ꯑꯗꯨꯗ, ꯑꯗꯨꯒ ꯃꯉꯣꯟꯗ ꯅꯩꯈꯥꯏꯍꯟꯒꯦ, ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯄꯨꯡ ꯑꯃ ꯐꯥꯔꯣꯏ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯁꯣꯏꯗꯅ ꯌꯣꯟꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩ ꯃꯗꯨ ꯄꯥꯝꯗꯦ, ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯔꯦꯀꯣꯔꯗ ꯑꯃ ꯂꯩꯈꯤꯕꯗꯨ ꯑꯩ ꯄꯥꯝꯗꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯔꯦꯀꯣꯔꯗ ꯂꯩꯒꯗꯕ ꯊꯕꯛꯇꯤ ꯑꯩ ꯄꯥꯝꯗꯦ꯫ ꯁꯣꯜ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯂꯝꯗꯦ, ꯃꯗꯨꯅ ꯍꯥꯏꯔꯛꯏ, ꯋꯥꯂꯣꯋꯤꯁꯀꯤ ꯚꯤꯖꯥ ꯀꯥꯔꯗ ꯑꯗꯨ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯁꯤꯔꯣ, ꯃꯍꯥꯛ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯊꯣꯛꯁꯤꯔꯣ, ꯑꯗꯨꯒ ꯗꯞ ꯈꯔ ꯇꯧꯁꯤꯔꯣ? ꯃꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯃꯔꯩꯃꯛꯇ ꯌꯥꯝ ꯊꯨꯅ ꯁꯣꯏꯗꯅ ꯆꯦꯟꯈꯤꯒꯅꯤ, ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯦ ꯇꯦꯔꯣꯔꯤꯁꯠꯅꯤ ꯍꯥꯏꯖꯤꯜꯂꯒ ꯄꯨꯂꯤꯁ ꯃꯆꯥ ꯑꯃ ꯊꯥꯖꯤꯟꯁꯤꯔꯣ? ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯊꯕꯛ ꯑꯁꯤꯗꯤ ꯁ꯭ꯀꯥꯏꯂꯔꯅꯁꯨ ꯇꯧꯕ ꯄꯥꯝꯂꯝꯗꯦ ꯑꯃꯁꯨꯡ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯁꯣꯜꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯤ ꯑꯃ ꯑꯅꯤ ꯂꯩ, ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯀꯥꯔ ꯋꯥꯁ ꯑꯗꯨꯗ ꯊꯥꯔꯨꯒꯦ, ꯑꯗꯨꯒ ꯀꯥꯔ ꯋꯥꯁ ꯑꯗꯨꯒꯤ ꯃꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯒꯦ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯝꯇ ꯇꯧꯒꯅꯨ, ꯍꯤꯡꯁꯥ ꯌꯥꯎꯕ ꯊꯕꯛ ꯇꯧꯒꯨꯝꯁꯤ ꯑꯩ ꯄꯥꯝꯗꯦ꯫ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯁꯣꯜ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯋꯥꯂꯣꯋꯤꯁꯀꯤ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯀꯥꯔ ꯋꯥꯁ ꯑꯃ ꯂꯩꯔꯁꯤꯗ, ꯑꯇꯣꯞꯄ ꯀꯥꯔ ꯋꯥꯁ ꯑꯣꯏꯅ ꯌꯦꯡꯉꯁꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨ ꯌꯥꯔꯣꯏ, ꯃꯥꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯀꯥꯔ ꯋꯥꯁ ꯑꯝꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯦ? ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯑꯩ ꯋꯥꯂꯣꯋꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯨꯅꯤꯡꯏ, ꯃꯗꯨ ꯅꯨꯄꯥꯗꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝꯅ ꯍꯥꯎꯇꯦ, ꯑꯩꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯉꯥꯡꯉꯛꯏ, ꯑꯗꯨꯒ ꯋꯥꯜꯇꯔ ꯅꯉꯣꯟꯗꯁꯨ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏ, ꯃꯥꯒꯤ ꯋꯥꯁꯤꯡꯗꯣ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫
ꯁ꯭ꯀꯥꯏꯂꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯁꯣꯜꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯁ꯭ꯀꯥꯏꯂꯔ, ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔꯒꯤ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯗ ꯊꯤꯅ ꯉꯥꯡꯂꯛꯄ, ꯊꯤꯅ ꯆꯩꯔꯛꯄ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯩꯔꯕ ꯄꯣꯠꯅꯤ꯫ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ"꯫ ꯋꯥꯜꯇꯔ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯋꯥꯂꯣꯋꯤꯠꯁꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯋꯥ ꯍꯥꯏꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯔꯛꯎ꯫ ꯃꯥ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ?" ꯁ꯭ꯀꯥꯏꯂꯔꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨꯔꯣ, ꯅꯪꯁꯦ ꯅꯨꯄꯥ ꯊꯣꯛꯇꯦ, ꯅꯨꯄꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯊꯕꯛ ꯇꯧꯕ ꯄꯥꯡꯗꯕ ꯃꯤ ꯑꯃꯅꯤ ꯁꯤꯅꯤꯗꯅ"꯫ ꯋꯥꯜꯇꯔꯅ ꯀꯔꯤꯑꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯁꯦ ꯅꯨꯄꯥ ꯊꯣꯛꯇꯦ, ꯃꯤꯀꯤ ꯊꯤꯅꯤ, ꯅꯁꯥ ꯂꯥꯛꯂꯒ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯂꯩꯒꯦ ꯍꯥꯏꯕ ꯉꯝꯗꯕꯗꯒꯤ ꯅꯪꯒꯤ ꯅꯨꯄꯤ ꯊꯥꯔꯛꯇꯨꯅ ꯂꯥꯛꯍꯜꯂꯤ꯫ ꯅꯪꯗꯤ ꯅꯨꯄꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯄ ꯃꯤꯀꯤ ꯊꯤꯅꯤ"꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔ ꯑꯉꯥꯎꯕꯒꯨꯝꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁꯣꯜ ꯄꯥꯈꯠꯄꯅ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯋꯥꯜꯇꯔ, ꯁ꯭ꯀꯥꯏꯂꯔ, ꯋꯥꯁꯦ ꯃꯈꯥ ꯁꯥꯡꯊꯗ꯭ꯔꯤꯉꯩꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯍꯧꯒꯦ꯫ ꯅꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯇꯧꯒꯦ ꯈꯜꯂꯤꯗꯣ ꯇꯧꯒꯅꯨ꯫ ꯅꯣꯏ ꯑꯅꯤꯒꯤ ꯂꯣꯌꯔ ꯑꯃ ꯑꯣꯏꯅ ꯅꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯂꯥꯜꯂꯦ, ꯃꯁꯤ ꯍꯥꯏꯅꯤꯡꯉꯤ"꯫ ꯁꯣꯜꯅ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝꯗꯣ ꯀꯩꯝꯇ ꯇꯥꯔꯝꯗꯦ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, "ꯃꯥꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯀꯥꯔ ꯋꯥꯁ ꯑꯝꯇ ꯂꯩꯕ ꯌꯥꯔꯣꯏ"꯫ ꯁꯣꯜ ꯋꯥ ꯃꯈꯥ ꯇꯥꯔꯨꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯪꯂꯦ, ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯍꯤꯡꯁꯥ ꯌꯥꯎꯗꯕ, ꯄꯨꯂꯤꯁꯇꯁꯨ ꯔꯦꯀꯣꯔꯗ ꯂꯩꯔꯣꯏꯗꯕ, ꯑꯗꯨꯒ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯁꯨ ꯔꯦꯀꯣꯔꯗ ꯂꯩꯔꯣꯏꯗꯕ, ꯑꯗꯨꯒ ꯀꯥꯔ ꯋꯥꯁ ꯑꯗꯨꯁꯨ ꯀꯩꯝꯇ ꯆꯦꯟꯅꯔꯣꯏꯗꯕ ꯃꯔꯝ ꯑꯃ ꯊꯤꯕ ꯇꯥꯔꯤꯅꯦ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ"꯫ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯝꯗꯧꯅ ꯁꯣꯜꯕ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ, ꯋꯥꯈꯜ ꯑꯝꯇ ꯊꯣꯛꯅꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯔꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯤꯒꯤ ꯌꯨꯝ ꯌꯣꯟꯐꯝ ꯈꯨꯗꯤꯡ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯨꯝ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯊꯅ ꯍꯪꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯌꯨꯝ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕ ꯑꯃꯨꯛꯁꯨ ꯁꯥꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕ ꯑꯃꯨꯛꯁꯨ ꯁꯥꯏ꯫ ꯑꯁꯨꯝ ꯇꯧꯅ ꯃꯤꯒꯤ ꯏꯃꯣꯁꯟꯁꯤꯡ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯔꯤꯅ ꯋꯥꯔꯤ ꯀꯌꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯂꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯌꯨꯝ ꯌꯣꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯦꯔꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯆꯤꯡꯅꯕ ꯈꯔ ꯈꯔꯗꯤ ꯐꯥꯎꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯔꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯌꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯦꯠꯇꯨꯅ ꯊꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤ ꯃꯇꯣꯝꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯗ꯭ꯔꯒ ꯅꯤꯁꯥ ꯆꯥꯕ ꯃꯌꯥꯝꯒꯤ ꯄꯨꯟꯐꯝ ꯄꯥꯔꯇꯤ ꯑꯃꯗ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯅꯤꯟꯕ ꯈꯣꯡꯕ ꯃꯌꯥꯝ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯉꯥꯛꯇꯪ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯁꯥ ꯆꯥꯕ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯐꯨꯅꯕ ꯀꯥꯎꯅꯕ ꯗꯥꯟꯁ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯦꯁꯤꯗꯤ ꯆꯨꯔꯨꯞ ꯑꯃꯇꯪ ꯊꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯆꯅꯤꯡ ꯇꯥꯅ ꯍꯣꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯔꯤ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯌꯨꯝ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯌꯨꯝ ꯌꯣꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯌꯨꯝꯕꯨ ꯑꯅꯤꯗꯨꯗ ꯃꯦꯔꯤꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯦꯔꯤꯒ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯌꯨꯝ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯦꯔꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗꯣ ꯃꯦꯔꯤꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯦꯔꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ"꯫ ꯃꯦꯔꯤꯅ ꯑꯣꯟꯊꯣꯛꯇꯨꯅ ꯍꯪꯉꯤ, "ꯀꯩ ꯂꯩꯔꯕꯒꯦ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯄꯨꯂꯤꯁ ꯀꯧꯈ꯭ꯔꯕꯅꯤ, ꯉꯥꯛꯇꯪ ꯉꯥꯏꯕꯤꯈꯣ"꯫ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯄꯨꯂꯤꯁ ꯀꯧꯔꯤꯕꯗꯤ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯄꯨꯈꯤꯕ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗꯅꯤ ꯑꯩꯅ ꯄꯨꯂꯤꯁ ꯀꯧꯔꯤꯕꯁꯦ"꯫ ꯃꯦꯔꯤꯅ ꯀꯩꯝꯇ ꯈꯪꯗꯕ ꯁꯥꯁꯤꯟꯅꯗꯨꯅ ꯅꯨꯄꯤꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯏ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯝꯕꯗꯒꯤ ꯌꯨꯝ ꯌꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯔꯤꯗ ꯍꯥꯏꯔꯛꯈꯤ, "ꯅꯪꯒꯤ ꯕꯦꯒ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯌꯦꯡꯒꯦ"꯫ ꯃꯦꯔꯤ ꯑꯃꯗꯤ ꯌꯨꯝ ꯌꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯦꯔꯤꯒꯤ ꯕꯦꯒ ꯑꯗꯨ ꯃꯨꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯃꯨꯛꯅꯗꯨꯅ ꯕꯦꯒ ꯑꯗꯨ ꯃꯨꯟꯅꯕ ꯃꯇꯝꯗ ꯕꯦꯒ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯔꯤꯒꯤ ꯕꯦꯒꯇ ꯌꯥꯎꯔꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯥꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯡꯇ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯃꯦꯔꯤꯒꯤꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯃꯦꯔꯤꯅ ꯀꯞꯇꯨꯅ ꯂꯤꯔꯛꯈꯤ꯫ ꯍꯦꯡꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯀꯣꯛꯇꯣ ꯈꯔ ꯈꯔ ꯕꯦꯔꯥ ꯂꯩꯕ ꯍꯧꯔꯕꯔꯣ"꯫ ꯑꯗꯨꯕꯨ ꯍꯦꯡ ꯃꯥꯒꯤ ꯅꯨꯄꯤ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯗꯤ ꯌꯥꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯥꯒ ꯈꯪꯅꯕ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯃꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯦꯔꯤꯕꯨ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯜ ꯐꯦꯡꯕꯒꯤ ꯀꯣꯡꯒꯣꯜ ꯀꯥꯔꯕ ꯏꯁꯤꯡ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨ ꯗ꯭ꯔꯦꯟꯗ ꯆꯦꯟꯊꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯈꯨꯗꯛꯇ ꯁꯣꯜꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯋꯥ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ, ꯀꯥꯔ ꯋꯥꯁ ꯑꯗꯨ ꯂꯩꯅꯕꯒꯤ ꯂꯝꯕꯤ ꯐꯪꯂꯦ"꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯂꯣꯋꯤꯁꯀꯤ ꯀꯥꯔ ꯋꯥꯁ ꯑꯗꯨꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯆꯦꯟꯊꯔꯛꯐꯝ ꯑꯣꯏꯔꯤꯕ ꯗ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒ ꯋꯥꯂꯣꯋꯤꯁꯀ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯋꯥꯂꯣꯋꯤꯁꯀꯤ ꯐꯠꯇꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨ ꯇꯦꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯋꯥꯂꯣꯋꯤꯁ, ꯅꯪꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯐꯠꯇ ꯍꯥꯎꯊꯤꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯦ
ꯁꯔꯀꯥꯔꯅ ꯆꯠꯅꯕ ꯌꯥꯏ ꯍꯥꯏꯅ ꯁꯦꯝꯈꯤꯕ ꯀꯦꯃꯤꯀꯦꯜ ꯂꯦꯚꯦꯜ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯅ ꯂꯩꯔꯦ꯫ ꯅꯪꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯄ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯌꯥꯝꯅ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯂꯣꯋꯤꯁ ꯅꯪ ꯐꯥꯏꯟ ꯑꯆꯧꯕ ꯑꯃ ꯊꯤꯕ ꯇꯥꯏ, ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯊꯣꯡ ꯊꯤꯡꯖꯤꯟꯕ ꯗꯔꯀꯥꯔ ꯇꯥꯏ꯫ ꯋꯥꯂꯣꯋꯤꯁꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤꯗ ꯆꯦꯛ ꯇꯧꯕ ꯂꯥꯛꯈꯤꯕꯗꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯍꯥꯟꯅ ꯆꯦꯛ ꯇꯧꯕ ꯂꯥꯛꯂꯝꯕ ꯑꯣꯐꯤꯁꯥꯔꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯒꯦ꯫ ꯑꯩ ꯃꯥꯒ ꯈꯪꯅꯕ ꯃꯤꯅꯤ꯫ ꯂꯥꯛꯂꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯟꯅꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯋꯥꯂꯣꯋꯤꯁꯅ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯖꯩ, ꯑꯣꯐꯤꯁꯥꯔ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ꯫ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯁꯥꯈꯤꯕꯅꯤ꯫ ꯃꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯗꯤ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯒꯤ ꯂꯣꯅꯤ꯫ ꯑꯩꯅ ꯍꯦꯛꯇ ꯁꯦꯝꯗꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯂꯣ ꯑꯁꯤ ꯏꯟꯕꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯉꯁꯤꯗꯒꯤ ꯊꯣꯡ ꯂꯣꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯅꯪꯅ ꯅꯪꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯊꯣꯡ ꯂꯣꯟꯕ ꯄꯥꯝꯗꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯁꯤ ꯑꯍꯟꯕ ꯑꯣꯏꯅ ꯁꯤꯟꯗꯣꯛꯎ꯫ ꯅꯪꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠꯁꯤꯡ ꯑꯁꯤ ꯑꯔꯤꯕ ꯉꯥꯛꯇꯅꯤ, ꯃꯔꯝ ꯑꯗꯨꯅ ꯀꯦꯃꯤꯀꯦꯜꯒꯤ ꯆꯥꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯅ ꯌꯥꯝꯅ ꯄꯨꯊꯣꯛꯂꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯂꯣꯋꯤꯁꯅ ꯍꯥꯏꯔꯛꯏ, ꯏꯅꯧ ꯅꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠ ꯂꯩꯕ ꯍꯥꯏꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯁꯨ ꯑꯍꯣꯡꯕ ꯑꯝꯇ ꯅꯠꯇꯦ, ꯂꯨꯄꯥ ꯂꯥꯈ 20-30 ꯍꯦꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯤ ꯇꯦꯁ ꯇꯧꯈ꯭ꯔꯕ ꯉꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠꯁꯤꯡ ꯑꯁꯤ ꯅꯪꯅ ꯉꯝꯃꯕꯗꯤ ꯑꯅꯧꯕ ꯑꯣꯏꯅ ꯁꯤꯜꯂꯣ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯊꯣꯡ ꯂꯣꯟꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯦꯁ ꯇꯧꯕ ꯂꯥꯛꯈꯤꯒꯅꯤ꯫ ꯋꯥꯂꯣꯋꯤꯁꯅ ꯑꯃꯨꯛ ꯑꯣꯐꯤꯁꯥꯔꯗꯨꯗ ꯊꯦꯝꯃꯤ, ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯀꯦꯃꯤꯀꯦꯜ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯦꯁꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯅꯪ ꯏꯕꯤꯔꯅꯨ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯪꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤꯗ ꯀꯥꯔ ꯆꯥꯝꯕ ꯑꯝꯇ ꯌꯥꯔꯔꯣꯏ꯫ ꯑꯩ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯅꯤ, ꯃꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯇꯦꯁ ꯇꯧꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯊꯣꯡ ꯂꯣꯟꯕ ꯂꯣꯟꯗꯕ ꯂꯦꯞꯀꯅꯤ꯫ ꯋꯥꯂꯣꯋꯤꯁ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯗ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯑꯩꯅ ꯂꯥꯜꯂꯤꯕꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯂꯥꯟꯕꯒꯦ? ꯑꯩꯅ ꯊꯨꯒꯥꯏ ꯍꯥꯏꯔꯤꯕ ꯂꯣꯁꯤꯡ ꯑꯗꯨ ꯑꯝꯇ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯇꯛꯈꯠꯇꯨꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯋꯥ ꯈꯨꯝꯐꯝ ꯂꯩꯔꯝꯗꯦ, ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯀꯥꯏꯂꯔꯅ ꯐꯣꯟꯗ ꯍꯥꯏꯔꯛꯏ, ꯅ꯭ꯌꯨ ꯃꯦꯛꯁꯤꯀꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ 1978ꯇ ꯄꯥꯁ ꯇꯧꯈꯤꯕ ꯂꯣ ꯑꯗꯨꯒꯤ ꯁꯦꯛꯁꯟ 74, ꯆꯦꯞꯇꯔ 4 ꯑꯃꯗꯤ ꯄꯥꯔꯠ 13 ꯁꯨꯕꯗ ꯀꯦꯃꯤꯀꯦꯜꯒꯤ ꯆꯥꯡ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯌꯥꯎꯒꯅꯤ ꯑꯃꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯌꯥꯎꯔꯣꯏ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯤꯗꯤ ꯁꯦꯛꯁꯟ ꯑꯃꯗꯤ ꯂꯣꯗ ꯄꯟꯂꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯋꯥꯡꯅ ꯌꯥꯎꯔꯦ꯫ ꯁ꯭ꯀꯥꯏꯂꯔꯅ ꯐꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯋꯥꯂꯣꯋꯤꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯂꯣꯋꯤꯁꯇ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯁ꯭ꯀꯥꯏꯂꯔꯅ ꯁꯤꯟꯗꯨꯅ ꯇꯥꯍꯟꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯐꯤꯁꯥꯔ ꯅꯠꯇꯦ, ꯁꯣꯜꯒꯤ ꯑꯣꯐꯤꯁꯇ ꯆꯦ ꯆꯥꯡ ꯁꯨꯗꯨꯅ ꯂꯩꯕ ꯃꯤꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯏꯌꯥꯔꯄꯤꯁꯇ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯄ ꯋꯥ ꯉꯥꯛꯇꯅꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯂꯣꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯋꯥꯂꯣꯋꯤꯁ ꯋꯥ ꯈꯨꯝꯐꯝ ꯂꯩꯔꯝꯗꯦ꯫ ꯁ꯭ꯀꯥꯏꯂꯔꯅ ꯐꯣꯟꯗ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯊꯨꯒꯥꯏꯕ ꯂꯣꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯔꯛꯈꯣꯔꯥ, ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯂꯣ ꯈꯔ ꯑꯁꯤꯅ ꯅꯪ ꯄꯦꯜꯂꯕ꯭ꯔꯥ? ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯁꯨ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯃꯛ ꯋꯥꯂꯣꯋꯤꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯂꯣꯋꯤꯁ ꯃꯥꯏꯊꯤꯔꯦ꯫ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯔ ꯋꯥꯁꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯅ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯇꯥꯗ꯭ꯔꯤꯕ ꯂꯣꯁꯤꯡ ꯑꯗꯨ ꯀꯝꯗꯧꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯒꯗꯧꯔꯤꯕꯅꯣ? ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯡꯀꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯍꯥꯛꯀ ꯈꯪꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦꯡ, ꯅꯪꯗꯤ ꯀꯝꯗꯧꯔꯤ? ꯍꯦꯡꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯍꯥꯃꯨ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦꯗ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗꯕꯒꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯃ ꯂꯩꯔꯦ, ꯃꯁꯤ ꯗ꯭ꯔꯒꯀ ꯃꯔꯤꯁꯨ ꯍꯥꯏꯐꯦꯠ ꯂꯩꯅꯕ ꯃꯥꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯅꯉꯣꯟꯗ ꯑꯝꯇ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯦꯡꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯀꯦꯁ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯏ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯅꯠꯇꯦ, ꯅꯪꯒꯤ ꯃꯣꯠ ꯑꯃ ꯇꯥꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯀꯦꯁꯀꯤ ꯐꯥꯏꯜꯁꯤꯡ ꯑꯁꯤ ꯅꯉꯣꯟꯗ ꯑꯝꯇ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯒ ꯒꯦꯡꯁꯤꯡꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯊꯅ ꯈꯪꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯒꯦꯜ ꯀꯧꯕ ꯃꯤ ꯑꯃꯒꯤ ꯃꯃꯤꯡ ꯇꯥꯈ꯭ꯔꯕꯔꯥ? ꯃꯍꯥꯛꯁꯦ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯅꯤ꯫ ꯍꯦꯡꯅ ꯍꯥꯏꯔꯛꯏ, ꯒꯦꯜꯒꯤ ꯃꯃꯤꯡꯗꯤ ꯑꯃꯨꯛꯐꯥꯎ ꯇꯥꯗ꯭ꯔꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯒꯦꯜ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕ ꯀꯦꯁ ꯑꯃꯅꯤ꯫ ꯍꯦꯡꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁꯅꯤ, ꯗ꯭ꯔꯒꯀ ꯀꯝꯗꯧꯅ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ? ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯐꯥꯏꯜ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯒꯦꯜꯅ ꯃꯦꯠ ꯀꯝꯗꯧꯅ ꯁꯨꯡꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯜꯇꯔꯗꯒꯤ ꯇꯝꯈꯤꯕ ꯇꯦꯛꯅꯤꯛ ꯈꯨꯗꯤꯡꯃꯛ ꯏꯁꯤꯜꯂꯤꯕ ꯅꯣꯠꯕꯨꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯦꯡꯇ ꯄꯤꯔꯛꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯅꯣꯠꯕꯨꯛ ꯑꯁꯤꯗ ꯗ꯭ꯔꯒ ꯀꯝꯗꯧꯅ ꯁꯨꯡꯒꯅꯤ ꯍꯥꯏꯕꯁꯤ ꯃꯃꯨꯠ ꯇꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯅꯉꯣꯟꯗ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯒ ꯅꯉꯣꯟꯗꯒꯤ ꯃꯣꯠꯁꯨ ꯂꯧꯕ ꯄꯥꯝꯃꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ,
ꯅꯣꯠꯕꯨꯛ ꯑꯁꯤꯗ ꯑꯆꯧ ꯑꯆꯧꯕ ꯃꯦꯆꯤꯟ ꯀꯌꯥ, ꯃꯦꯠꯁ ꯁꯨꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯗꯤ ꯑꯆꯧ ꯑꯆꯧꯕ ꯃꯦꯆꯤꯟꯁꯤꯡ ꯑꯗꯨꯒꯤ ꯑꯌꯦꯛꯄ ꯗ꯭ꯔꯣꯌꯤꯡ ꯀꯌꯥ ꯌꯥꯎꯔꯤ꯫ ꯃꯦꯠꯁ ꯁꯨꯡꯕꯒꯤ ꯃꯦꯊꯣꯗ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯥ ꯍꯦꯟꯅ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯗ꯭ꯔꯒꯀꯤ ꯃꯔꯝꯗꯗꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ, ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯉꯣꯟꯗ ꯂꯥꯛꯂꯤꯕꯁꯦ꯫ ꯍꯦꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯕ ꯃꯤꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯥꯏꯜꯁꯤꯡ ꯑꯁꯤ ꯄꯤꯔꯕꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯥꯔꯠꯅꯔ ꯒꯣꯃꯦꯖꯇ ꯑꯣꯏꯅ ꯄꯤꯌꯨ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯐꯥꯏꯜ ꯑꯁꯤ ꯒꯣꯃꯦꯖꯇ ꯄꯤꯔꯨꯕ ꯇꯥꯔꯕꯗꯤ ꯀꯦꯁ ꯑꯁꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯂꯧꯈ꯭ꯔꯒꯅꯤ, ꯑꯩ ꯀꯦꯁ ꯑꯁꯤꯗ ꯌꯥꯎꯕ ꯐꯪꯂꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯗ꯭ꯔꯒꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯂꯩꯕ ꯃꯤꯑꯣꯏ ꯅꯉꯣꯟꯗ ꯅꯪꯒꯤ ꯃꯣꯠ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯍꯦꯡꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯃꯇꯝ ꯁꯪꯕ ꯃꯇꯝꯗ ꯀꯦꯁ ꯑꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯪꯅ ꯈꯪꯕꯁꯤꯡ ꯑꯗꯨ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯔꯝꯃꯒ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯋꯥꯂꯣꯋꯤꯁꯀꯤ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯥꯏꯂꯔꯗꯤ ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯑꯝꯇ ꯆꯪꯂꯝꯗꯦ, ꯐꯣꯟ ꯑꯗꯨꯇꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯔꯕꯁꯤꯗ ꯀꯣꯜ ꯑꯃꯐꯥꯎ ꯂꯥꯛꯇ꯭ꯔꯕꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯗ ꯑꯣꯏꯅ ꯂꯩꯅꯕ ꯇꯧꯔꯁꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯉꯥꯛꯇꯪꯒ ꯉꯥꯏꯈꯣ, ꯉꯁꯤ ꯋꯥꯂꯣꯋꯤꯁ ꯁꯣꯏꯗꯅ ꯀꯣꯜ ꯇꯧꯔꯛꯀꯅꯤ꯫ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯨꯡ 5 ꯍꯦꯜꯂꯦ, ꯃꯥꯒꯤ ꯀꯣꯜ ꯉꯥꯏꯔꯛꯂꯤꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯂꯥꯛꯂꯔꯣꯏꯗ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯁ꯭ꯀꯥꯏꯂꯔ, ꯅꯪꯅ ꯍꯣꯠꯅꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯕ ꯑꯥꯏꯗꯤꯌꯥꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ, ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯁꯤ, ꯃꯁꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯀꯣꯛ ꯁꯥꯔꯒꯨꯝꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯜꯇꯔꯅ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯋꯥꯜꯇꯔ ꯋꯥ ꯉꯥꯡꯕ ꯆꯞ ꯂꯦꯞꯄꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯀꯣꯜ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯦꯜꯂꯣ ꯋꯥꯂꯣꯋꯤꯁ꯫ ꯋꯥꯂꯣꯋꯤꯁꯅ ꯍꯥꯏꯔꯛꯏ, ꯅꯪ ꯍꯧꯖꯤꯛꯁꯨ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯃꯃꯜꯒꯤ ꯃꯇꯨꯡ ꯏꯜꯂꯦ꯫ ꯋꯥꯂꯣꯋꯤꯁꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯀꯔꯣꯔ ꯑꯃ ꯄꯤꯒꯦ ꯍꯥꯏꯕꯗꯥꯏꯅꯦ, ꯑꯩꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯀꯔꯣꯔ ꯑꯃꯗ ꯅꯪꯒꯤ ꯑꯣꯏꯖꯔꯣ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯑꯩ ꯃꯗꯨ ꯄꯤꯕ ꯉꯝꯃꯣꯏ, ꯂꯨꯄꯥ ꯂꯥꯈ 40,000ꯗꯒꯤ ꯍꯦꯟꯅ ꯄꯤꯕ ꯉꯝꯃꯔꯣꯏ꯫ ꯋꯥꯂꯣꯋꯤꯁꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯣ ꯍꯥꯟꯅꯗꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯄꯤꯒꯦ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯅ ꯃꯃꯜ ꯍꯟꯊꯔꯛꯂꯤꯕꯁꯤꯅ? ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯋꯥꯂꯣꯋꯤꯁ, ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ, ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ, ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯄꯩꯁꯥ ꯍꯟꯊꯔꯤꯕꯁꯦ, ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃꯅ, ꯅꯪꯒꯤ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯆꯪꯕ ꯀꯥꯔ ꯋꯥꯁꯁꯨ ꯅꯠꯇꯦ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯩꯁా ꯃꯌꯥꯝ ꯊꯥꯗꯒꯗꯧꯕ ꯑꯩ ꯄꯥꯝꯃꯨꯏ꯫ ꯁ꯭ꯀꯥꯏꯂꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯂꯥꯛꯂꯒ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯂꯩꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟ ꯇꯧꯅꯕ ꯑꯁꯤꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯗꯒꯤꯗꯤ ꯅꯨꯄꯤꯁꯤꯡꯅ ꯃꯍꯧꯁꯥꯗꯒꯤ ꯍꯦꯟꯅ ꯍꯩꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯀꯥꯏꯂꯔꯅ ꯃꯈꯥ ꯇꯥꯔꯛꯏ, ꯂꯨꯄꯥ ꯂꯥꯈ 40,000ꯗꯒꯤ ꯁꯤꯀꯤ ꯑꯃ ꯍꯦꯜꯂꯕꯗꯤ ꯑꯩ ꯅꯪꯒꯤ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯊꯝꯈꯤ꯫ ꯋꯥꯜꯇꯔꯅ ꯏꯪꯉꯪ ꯉꯪꯅ ꯍꯪꯂꯛꯏ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯃꯃꯜ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯋꯥꯠꯄꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯂꯨꯄꯥ ꯂꯥꯈ ꯈꯔ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥ ꯑꯗꯨꯌꯥꯝ ꯉꯥꯡꯅꯔꯤꯕꯗꯨꯕꯣ? ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯑꯩ ꯋꯥꯂꯣꯋꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯊꯣꯛꯅꯤꯡꯗꯦ꯫ ꯋꯥꯜꯇꯔꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯁ꯭ꯀꯥꯏꯂꯔ, ꯑꯩꯅ ꯅꯣꯡꯃꯗ ꯄꯩꯁꯥ ꯀꯌꯥ ꯇꯥꯜꯂꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯍꯥꯏꯅꯗꯕꯤꯗ ꯄꯤꯊꯣꯛꯂꯕꯗꯤ ꯃꯥꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯤꯡꯅꯒꯅꯤ, ꯑꯗꯨꯒ ꯃꯤꯅꯁꯨ ꯆꯤꯡꯅꯕ ꯁꯣꯏꯗꯅ ꯐꯥꯎꯔꯛꯀꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯑꯣꯡ ꯃꯥꯜꯍꯟꯗꯕ ꯌꯥꯗꯦ, ꯄꯩꯁా ꯈꯔ ꯇꯥꯍꯟꯈꯤꯁꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯐꯔꯦ, ꯑꯗꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ, ꯅꯍꯥꯛꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕ ꯑꯗꯨꯕꯨ ꯐꯖꯔꯤꯕ꯭ꯔꯣ? ꯋꯥꯂꯣꯋꯤꯁꯅ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯂꯔꯣꯏ, ꯃꯥꯅ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯁ꯭ꯀꯥꯏꯂꯔꯅ ꯌꯥꯝ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯜ ꯇꯧꯔꯛꯈꯤꯒꯅꯤ, ꯑꯩꯒꯤ ꯂꯥꯜꯂꯣꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯥ ꯀꯣꯜ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯋꯥꯜꯇꯔꯗꯤ ꯊꯥꯖꯔꯝꯗꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯁꯦ, ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯗ ꯑꯣꯏꯅ ꯇꯧꯔꯁꯤ, ꯑꯩ ꯁꯣꯜꯗ ꯀꯣꯜ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯂꯧꯊꯣꯛꯄ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯐꯣꯟ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯋꯥꯜꯇꯔꯅ ꯆꯪꯁꯤꯟꯗꯨꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯂꯔꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯉꯥꯛꯇꯪ ꯉꯥꯏꯈꯣ꯫ ꯀꯣꯜ ꯑꯗꯨ ꯉꯥꯛꯇꯪ ꯔꯤꯡ ꯆꯠꯍꯜꯂꯤ, ꯑꯗꯨꯒ ꯁ꯭ꯀꯥꯏꯂꯔꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯜꯂꯣ ꯃꯤꯁꯇꯔ ꯋꯥꯂꯣꯋꯤꯁ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤ ꯅꯤꯁꯥ ꯆꯥꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯧꯐꯝ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯅꯤꯁꯥ ꯆꯥꯔꯒ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯑꯁꯤꯕꯒꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯁꯤꯗꯤ ꯅꯤꯁꯥ ꯆꯥꯔꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯥ ꯃꯇꯣꯟꯗ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯎꯪꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ, ꯃꯈꯣꯏ ꯑꯅꯤ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯕ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯌꯨ, ꯁꯦꯝꯄꯦꯟ ꯂꯩꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯀꯥꯔ ꯋꯥꯁ ꯑꯃꯁꯨ ꯐꯪꯂꯦ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯥꯝꯂꯕ ꯕ꯭ꯂꯦꯛ ꯃꯅꯤ ꯑꯗꯨꯁꯨ ꯋꯥꯏꯠ ꯃꯅꯤ ꯑꯣꯟꯊꯣꯛꯂꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁ꯭ꯀꯥꯏꯂꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯅꯪꯅ ꯀꯝꯗꯧꯅ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯂꯩꯔꯤꯕꯅꯣ? ꯃꯁꯤ ꯃꯤꯅ ꯁꯣꯏꯗꯅ ꯋꯥꯍꯪ ꯁꯣꯏꯗꯅ ꯍꯪꯅꯔꯛꯀꯅꯤ꯫
ꯋꯥꯜꯇꯔꯁꯨ ꯈꯪꯉꯤ ꯁ꯭ꯀꯥꯏꯂꯔꯅ ꯄꯥꯈꯠꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯉꯁꯤ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ, ꯑꯗꯨꯒ ꯎꯁꯨ ꯎꯗ꯭ꯔꯤ, ꯑꯗꯨꯒ ꯀꯅꯥꯝꯇꯅꯁꯨ ꯇꯨꯡꯗ ꯁꯨꯡꯈꯪ ꯈꯪꯂꯣꯏ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯏꯕꯥꯅꯤꯗꯤ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯖꯔꯕꯁꯨ ꯁꯃꯥꯖ ꯑꯃꯗꯤ ꯂꯣꯒꯤ ꯃꯃꯥꯡꯗꯗꯤ ꯏꯕꯥꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯄꯩꯁꯥ ꯁꯤꯛꯀꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯃꯤꯅꯤ꯫ ꯅꯪꯒꯤ ꯊꯕꯛꯁꯨ ꯇꯠꯂꯦ, ꯑꯩꯁꯨ ꯊꯕꯛ ꯇꯧꯗꯦ, ꯑꯗꯨꯒ ꯑꯩꯅ ꯏꯃꯨꯡ ꯃꯅꯨꯡ ꯆꯂꯥꯏꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯕꯦꯅꯤꯐꯤꯠꯇꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯛ ꯂꯥꯏꯔꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯀꯝꯗꯧꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯅ ꯁꯣꯏꯗꯅ ꯋꯥꯍꯪ ꯂꯥꯛꯀꯅꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯈꯪꯉꯤ ꯁ꯭ꯀꯥꯏꯂꯔ, ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯏꯕꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕ ꯁꯦꯝꯄꯦꯟ ꯑꯃꯐꯥꯎ ꯂꯩꯕ ꯑꯁꯤ ꯌꯥꯗ꯭ꯔꯕꯔꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯀꯦꯁ ꯑꯣꯏꯅ ꯄꯤꯔꯝꯕꯅꯤ, ꯑꯩ ꯀꯥꯔꯗ ꯀꯩꯝꯇ ꯁꯤꯖꯤꯟꯅꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯀꯣꯔꯗꯇ ꯑꯩꯅ ꯁꯦꯝꯄꯦꯟ ꯌꯨ ꯑꯇꯥꯡꯕ ꯑꯃ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯈꯪꯂꯣꯏ꯫ ꯁ꯭ꯀꯥꯏꯂꯔ, ꯅꯪ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯍꯦꯟꯃꯟꯈ꯭ꯔꯦ, ꯈꯔꯁꯨ ꯂꯥꯏꯅ ꯈꯟꯗꯣꯛꯄ ꯇꯝꯃꯨ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕ ꯃꯇꯝꯅꯤ꯫ ꯏꯕꯥꯅꯤ ꯈꯤꯇꯪ ꯁꯣꯏꯕ ꯃꯇꯝꯗ ꯏꯕꯥꯅꯤꯗ ꯅꯠꯇꯅ ꯏꯆꯥꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯍꯦꯡ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯗꯨꯅ ꯄꯤꯔꯝꯕ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯆꯩꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯝꯗꯨꯅ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯒꯦꯜꯒꯤ ꯅꯣꯠꯕꯨꯛ ꯑꯗꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯍꯦꯡꯀꯤ ꯃꯥꯏꯊꯣꯡꯗ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯐꯤꯜꯗ ꯑꯦꯛꯇꯤꯚ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯇꯥꯈꯤꯕ ꯁꯛꯐꯝ ꯑꯗꯨꯁꯨ ꯎꯔꯛꯈꯤ꯫ ꯍꯦꯡ ꯃꯍꯧꯁꯥꯒꯨꯝꯅ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤꯗ ꯊꯋꯥꯏ ꯌꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯟꯕꯤꯔꯝꯒꯅꯤ ꯃꯗꯨꯗꯤ ꯁ꯭ꯀꯥꯏꯂꯔꯅ ꯂꯥꯟꯖꯗ꯭ꯔꯕ ꯋꯥꯂꯣꯋꯤꯠꯁꯇ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯅꯝꯗꯨꯅ ꯂꯩꯕꯤꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯁꯤ, ꯋꯥꯂꯣꯋꯤꯠꯁꯅꯁꯨ ꯃꯥꯒꯤ ꯀꯥꯔ ꯋꯥꯁ ꯑꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ꯫ ꯃꯥꯒꯤ ꯀꯥꯔ ꯋꯥꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡ ꯑꯗꯨ ꯁꯤꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅ ꯈꯪꯅ ꯋꯥ ꯂꯣꯠꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯄꯩꯁꯥ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔꯗ ꯃꯍꯥꯛꯀꯤ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯁꯤꯜꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ, ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯂꯣꯋꯤꯠꯁ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯑꯁꯤ ꯀꯅꯥꯅ ꯍꯦꯟꯕꯒꯦ? ꯁ꯭ꯀꯥꯏꯂꯔꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯋꯥꯂꯣꯋꯤꯠꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯡ ꯇꯥꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯋꯥꯂꯣꯋꯤꯠꯁꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯆꯪꯒꯗꯧꯔꯦ ꯈꯪꯅ ꯃꯍꯥꯛꯅ ꯀꯩꯝꯇ ꯍꯥꯏꯗꯣꯛꯇꯕꯤꯗ ꯌꯣꯟꯁꯤꯜꯂꯤꯕ ꯑꯁꯤꯁꯨ ꯑꯈꯪꯗꯕ ꯃꯤ ꯑꯃꯗꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯅ ꯂꯩꯔꯤꯕ ꯀꯥꯔ ꯋꯥꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯨꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯠꯇꯕꯁꯤ ꯀꯅꯥꯅ ꯍꯦꯟꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯃꯣꯠ ꯄꯤꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯍꯟꯕꯤꯔꯛꯎ꯫